Matam amagi warini kolamada masak yamna thiba mama macha ama leirami. Mama adugi mamingna Tombi kaurami aduga machanupi adugi mamingna Laija haina kaurami. Laijagi apopa mapasu leirami mapa adugi mamingna Thoiba kaurami. Nongma numit amani Tombi sumanga duda fi khara fauduna leirami. Tanja aduda magi nupa Thoibadu thongalomdagi changlaklammi. Magi nupa changlakpadu ubada Thabak loiram labro makhoi baba kadai dagi noda loiram de Thabak sungali koklution biram yada bro nang chalaga loishi dubudi kari kai gi ha aina toba thabak da haipa yamna sarakan wadu ngang laga thoibedu maninglom da changki nong mata thoibana Tombi gi mafam da chumna ngang biram de Tombi kari su khanjilu da phi singa du phawbu loishili loiraduna chakhum da changduna mapuroi bagi chak thirame Somda thoiba thabak chatlanabagi loishinduna thokirami madu ubada Tombi mapuroi babu tanarakduna kainu loishinba loibirabra loire kadorage chak semba loijari ai jararoi thabak mafamda jarani khajikta ngoirabasu chabikhu thabak chathokpada yumgi chak chadabase kaya nungaijade aina chaningre hairadi chaningde masida nang makha tarakanu thabak mafamda jarani haise nanado dadro Tombi khumde tumbina leise mapuroi bagi mataw aduda tanja aduda machanupi Laija du thoklaktuna baba hai kadore lang leinaba paisa kita piramu kadai degi paisa no leite Laija khumde tumbina le thoiba sauna makha tare mi gina phisar ga paisa ta le hai aduga nangina paisa hunto bo kainom tawrine Laija khumde tumbina dum le Tombi noina khumla lang loi thokhi bagini lang do lauraga phi sajilaga paisa mo onthok kadawri bani ho do engonda hakan takoi gi thokpa taw wado haram laga thoibudu sauna thongalom da thokre Laija mama da on sinduna ima Tombi machanupi bu themjin birai yare se ima nangi paisa do horen law kumba chatpada phanglakani maduda piragi langlin khumde tuminna le law ima su law kumba chatoini chak tu cha thokna ba tawrurasi hoima mama macha du jangkhiduna chak punna cha thokmine chak toklaba matungda langlena chairiba sing adu loishin hawi aduga mama Tombi di laukumba du mak chatkirami nungthil gi matamni Laija mangol gi kola du da famduna phi saduna le tanja aduda mapa thoibadu yu tap taina ngauraga halaklammi masadu hairi changlaklammi Laija mapana adumna lakpa duda yamna haina jaramde thoiba maron isu sudana hai namadi nama kadai chakhige ima laiti baba kadai chakhi yumgi makhada leining dabido aina thabuk chakringai da ma lekai koi banatro baba ima do lekai koi bachat banadi Laija gi wadu loide mapa aduna laukhalai hai taning de nang musu nama ga chapmana bani khangaba adubudi mama gi machani dana chalo nasak tu yingde imung da changro natraga nangshu nama da lekai koircho Laija mapana sauraga laurakpa aduda kiduna peri imung aduda changke thoiba madi mapana aduda nganghauri makhoi mama macha leidana aise nungaiba amata phangdrabani aigi punsi se makhoina pongmang manghalabani machinda murum sona mangola aduda tumthakirami mamli tawrakpa matam aduwaida Tombi su laukum lubudu halaklami yamna toina chatpa natabani na masa adu kharadi warami choktharami mana changlakpada mapuroibana mangonda tumduna leirambadu ubada karino ne tawrisiba numita salakpasida ayingbasida nabadari Tombi mapuroibagi nakta changsinduna mapuroibabu hogdoi makhoi baba tabro makhoi baba kaino ayingbasida nabadari hogolo tumge hairabasu imungda changlaga phamungda oina tumbiyo thoibasu tumlambadagi mikap thoraktuna hogalaklammi Tombina kaino angang machagi mawong dawna mapansida ayingbasida tumlamli basiba adusu numita salaklaba kansida hey ai tummanate nangbo halakpa ngairibani nate nangna aina thabak chathokrakanda yumgi makhada leitribase kaigino lekai koirisi kaino aina yade haiba nang khangiba natro
ꯍꯩꯃ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕ ꯅꯠꯇꯦ ꯑꯦ ꯌꯥꯔꯦ ꯈꯪꯉꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯉꯁꯥꯏꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯅꯪ ꯍꯜꯂꯛꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯁꯛ ꯊꯤꯕꯗ ꯅꯠꯇꯅ ꯅꯔꯝꯆꯠ ꯑꯗꯨꯁꯨ ꯂꯨꯗꯦꯅꯦ ꯍꯥ ꯋꯥꯗꯨ ꯁꯥꯎꯅ ꯍꯥꯏꯔꯒ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯅꯅꯕ ꯆꯩ ꯊꯤꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯐꯨꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯀꯩꯅꯣ ꯑꯩ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄ ꯅꯠꯇꯦ ꯃꯤꯒꯤ ꯂꯧ ꯀꯨꯝꯕ ꯆꯠꯂꯨꯕꯅꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯦ ꯃꯈꯣꯏ ꯕꯕꯥꯁꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯀꯔꯤꯒꯤ ꯂꯧ ꯀꯨꯝꯕ ꯆꯠꯄ ꯍꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯧ ꯀꯨꯝꯕ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯈꯨꯠꯁꯤꯗ ꯄꯩꯁꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯗꯨꯗ ꯆꯠꯄ ꯇꯥꯕꯅꯤ ꯑꯣ ꯅꯪꯅ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯥꯟꯅꯗꯒꯤꯁꯨ ꯌꯣꯜꯂꯤ ꯍꯧꯖꯤꯛꯁꯨ ꯌꯣꯜꯂꯤ ꯀꯔꯤꯅꯣ ꯂꯧ ꯀꯨꯝꯕꯕꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤꯕꯨ ꯃꯈꯣꯏ ꯕꯕꯥ ꯌꯣꯟꯕ ꯀꯧꯕ꯭ꯔꯣ ꯍꯩ ꯁꯛꯊꯤꯕꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯀꯩꯅꯦꯅ ꯍꯥꯏꯅꯈꯤꯒꯗꯧꯔꯤꯒꯦ ꯑꯩꯕꯨ ꯄꯩꯁꯥ ꯊꯣꯛꯇꯕ ꯅꯨꯄꯥ ꯑꯣꯏꯅ ꯎꯈꯤꯔꯣꯏꯗ꯭ꯔꯣ ꯃꯇꯨ ꯃꯆꯥ ꯊꯥꯛꯄ ꯉꯝꯗꯕ ꯋꯥꯗꯨ ꯍꯥꯏꯔꯒ ꯊꯣꯏꯕ ꯆꯩ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯦꯠ ꯁꯦꯠ ꯀꯟꯁꯤꯜꯂꯛꯑꯦ ꯇꯣꯝꯕꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯖꯩ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯕꯤꯔꯤꯗꯨꯕꯣ ꯁꯦ ꯆꯩꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯇꯣꯝꯕꯤ ꯋꯥꯅꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯩꯝꯇ ꯎꯕꯤꯔꯝꯗꯦ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯆꯩꯅ ꯑꯃꯨꯛ ꯐꯨꯕꯤꯔꯦ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯕꯨ ꯈꯥꯝꯃꯤ ꯕꯕꯥ ꯏꯃꯥꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯆꯩꯗꯣ ꯊꯥꯗꯣꯛꯑꯣ ꯏꯃꯥꯅ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯦ ꯆꯠꯂꯣ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪ ꯌꯦꯜꯂꯛꯀꯅꯨ ꯕꯕꯥ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯏꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯃꯈꯣꯏ ꯕꯕꯥ ꯑꯉꯥꯡꯗ ꯐꯨꯕꯤꯒꯅꯨ ꯁꯦ ꯆꯩꯗꯣ ꯊꯥꯗꯣꯛꯑꯣ ꯏꯆꯥꯗ ꯐꯨꯒꯅꯨ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯉꯣꯟꯗ ꯐꯨ ꯈꯪꯕ꯭ꯔꯗꯣ ꯍꯥ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯑꯩꯁꯦ ꯅꯈꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯥ ꯑꯁꯤ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯈꯣꯏꯅ ꯑꯣꯏꯍꯟꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯉꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯖꯥ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯌꯥꯔꯤꯁꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯞꯀꯅꯨ ꯏꯆꯥꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯖ ꯀꯞꯇꯨꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯏꯃꯥꯒ ꯑꯩꯒꯁꯦ ꯅꯣꯡꯃꯗ ꯕꯕꯥꯅ ꯆꯨꯝꯅ ꯍꯥꯏꯕꯤꯗꯦ ꯆꯨꯝꯅꯁꯨ ꯉꯥꯡꯕꯤꯗꯦ ꯕꯕꯥꯅ ꯏꯃꯥꯒ ꯑꯩꯒꯁꯦ ꯅꯨꯡꯁꯤꯔꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯅꯤ ꯃꯄꯥꯅꯕꯨ ꯃꯆꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ꯭ꯔꯣ ꯁꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ ꯁꯥꯎꯕꯒꯤ ꯅꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤꯅꯤ ꯂꯥꯏꯖꯥ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ ꯁꯥꯎꯅꯕ ꯃꯥꯅ ꯁꯥꯎꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯈꯤꯒꯦꯕ ꯑꯗꯨꯒ ꯏꯃꯥꯅ ꯋꯥꯈꯩ ꯃꯤꯒꯤ ꯂꯧꯕꯨꯛ ꯀꯨꯝꯂꯒ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯅ ꯏꯃꯥꯕు ꯐꯨꯕ ꯏꯃꯥ ꯕꯕꯥꯁꯦ ꯃꯤꯅꯨꯡꯁꯤ ꯀꯩꯁꯨ ꯈꯪꯗꯦ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯪ ꯕꯕꯥꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯏꯕꯥꯅꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯁꯤꯔ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯌꯨꯝꯁꯤꯗ ꯕꯕꯥ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯅꯪ ꯕꯕꯥ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯀꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯊꯦꯝꯂꯒ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯂꯥꯏꯖꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯆꯥꯛꯁꯨ ꯊꯤꯕ ꯂꯣꯏꯔꯦ ꯕꯕꯥꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯀꯧꯔꯨꯔꯒꯦ ꯏꯃꯥꯗ ꯑꯃꯨꯛ ꯐꯨꯔꯛꯑꯗꯤ ꯃꯗꯨꯅꯤ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯁꯤꯁꯨ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤꯅꯦ ꯏꯁꯥꯁꯦ ꯌꯥꯝꯅꯁꯨ ꯋꯥꯔꯦ ꯏꯃꯥ ꯀꯧꯔꯨꯔꯅꯨ ꯈꯨꯝꯖꯤꯜꯂꯒ ꯊꯅꯝꯃꯁꯦ ꯍꯣꯔꯦꯟ ꯆꯥꯅꯤꯡꯂꯒ ꯑꯗꯨꯝ ꯆꯥꯖꯔꯁꯅꯨ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯁꯧ ꯂꯥꯡꯂꯛꯀꯗꯕꯒꯤ ꯁꯔꯨꯛ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯨꯔꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯅꯤꯡꯉꯒ ꯆꯥꯖꯔꯁꯅꯨ ꯍꯣꯏ ꯍꯣꯏ ꯏꯕꯥꯅꯤ ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ ꯑꯗꯨꯒ ꯇꯨꯝꯂꯁꯤ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ ꯍꯣꯏ ꯏꯃꯥ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯒꯁꯦ ꯑꯩꯒ ꯀꯧꯔꯛꯇꯦꯅꯦ ꯍꯥ ꯇꯣꯝꯕꯤꯅ ꯊꯤꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ ꯌꯥꯔꯦ ꯈꯪꯉꯤ ꯆꯥꯗꯣꯏꯒꯤ ꯇꯧꯔꯁꯤ ꯐꯥꯎꯕꯗ ꯀꯧꯕ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯀꯥꯏꯅ ꯅꯊꯤꯕꯣꯡꯁꯤꯡ ꯑꯗꯣ ꯅꯇꯣꯝꯇ ꯆꯥꯅꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯃꯈꯣꯏ ꯕꯕꯥ ꯑꯩꯁꯦ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯊꯤꯕꯣꯡ ꯋꯥꯠꯇꯅꯕ
ꯑꯩꯅ ꯊꯝꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒꯤ ꯃꯆꯥꯒ ꯅꯆꯥꯒꯤ ꯇꯧꯔꯝꯕ ꯆꯥꯛ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯉꯤ ꯑꯗꯨꯒ ꯂꯣꯏꯅ ꯍꯩꯗꯣꯛꯏ ꯅꯣꯏ ꯆꯥꯛ ꯑꯃꯗ ꯆꯥꯕ ꯌꯥꯔꯣꯏ ꯅꯊꯤꯕꯣꯡ ꯆꯔꯥ ꯍꯦꯜꯂꯒ ꯐꯒꯗꯕꯅꯤ ꯅꯈꯣꯏꯗꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕ ꯁꯥꯎꯅ ꯑꯃꯨꯛ ꯊꯣꯛꯈꯤ ꯆꯥꯛ ꯂꯥꯝꯕꯒꯤ ꯆꯪꯂꯛꯄ ꯅꯠꯇꯦ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯋꯥ ꯉꯥꯡꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯂꯥꯏꯖ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯇꯣꯝꯕꯤ ꯇꯞꯅ ꯆꯐꯨꯗ ꯆꯥꯛ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯔꯥ ꯆꯗꯨꯝ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯍꯧꯗ꯭ꯔꯦ ꯏꯃꯥ ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯊꯣꯡꯒꯠꯀꯦ ꯊꯣꯡꯉꯨꯔꯅꯨ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯈꯠꯅꯕ ꯍꯧꯔꯅꯤ ꯍꯌꯦꯡ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯍꯣꯏ ꯏꯃꯥ ꯉꯁꯤꯒꯤꯗꯤꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯆꯔꯥ ꯍꯦꯜꯂꯁꯤ ꯍꯣꯏ ꯏꯃꯥ ꯄꯣꯊꯥꯔꯨꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯔꯤꯕꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯁꯦꯝꯗꯨꯅ ꯂꯩ ꯇꯣꯝꯕꯤꯁꯨ ꯄꯨꯈ꯭ꯔꯤꯗ ꯀꯣꯟ ꯆꯥꯝꯗꯨꯅ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯋꯥꯡꯒꯤ ꯏꯆꯦ ꯊꯥꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗꯣ ꯃꯈꯣꯏ ꯕꯕꯥ ꯑꯣꯏꯅ ꯆꯠꯄꯤꯗꯣꯏꯔꯣ ꯑꯩ ꯁꯪꯗꯦ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯅꯅꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯈꯣꯏ ꯕꯕꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯨꯕꯣ ꯅꯪꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯇꯣꯝꯕꯤ ꯋꯥꯍꯩ ꯑꯃꯇ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯁꯛꯁꯦ ꯑꯩ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯦꯔꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯂꯥꯏꯖꯥ ꯕꯦꯝꯃ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦꯍꯦ ꯍꯣꯏ ꯏꯃꯥ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯪꯕꯨ ꯏꯃꯥꯒꯤ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯕꯣ ꯍꯣꯏ ꯏꯃꯥ ꯄꯨꯊꯣꯔꯛꯏ ꯑꯗꯣ ꯅꯪꯒꯤ ꯀꯦꯅꯅꯕꯗꯣ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯈꯔ ꯀꯦꯒꯤ ꯂꯝꯁꯦ ꯈꯔ ꯂꯥꯞꯄ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤꯗꯣ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯀꯦꯕꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯦꯅꯅꯕꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯦꯕꯤꯔꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯌꯥꯝ ꯐꯖꯔꯦꯕꯣ ꯑꯁꯦꯡꯕꯒꯤ ꯐꯖꯔꯕ꯭ꯔꯥꯅꯦ ꯍꯣꯏ ꯏꯃꯥ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝꯗꯒꯤ ꯏꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯃꯤꯅ ꯐꯖꯩ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯆꯥꯅ ꯐꯖꯩ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛꯃꯤꯟꯅꯩ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯆꯪꯂꯛꯏ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯦꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯅꯣ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯣ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯪ ꯂꯨꯍꯣꯡꯕ ꯆꯠꯄ ꯌꯥꯔꯣꯏ ꯇꯣꯝꯕꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯩ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯅꯦ ꯉꯁꯥꯏꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯊꯕꯛ ꯌꯥꯝꯃꯤ ꯆꯠꯄ ꯉꯝꯃꯣꯏ ꯑꯩ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯒꯤ ꯅꯁꯛꯇꯨꯒ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯀꯔꯤꯅꯣ ꯁꯛꯀ ꯂꯨꯍꯣꯡꯕ ꯆꯠꯄꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯂꯥꯏꯖꯗꯤ ꯃꯥꯡꯒꯣꯜꯒꯤ ꯀꯣꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯅꯪꯗꯤ ꯏꯀꯥꯏꯕ ꯈꯪꯉꯣꯏꯅꯦ ꯃꯤꯅ ꯐꯖꯅ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯊꯤ ꯊꯤꯅ ꯐꯅ ꯀꯦꯔꯕꯁꯨ ꯅꯃꯥꯏꯁꯦ ꯐꯖꯧ ꯍꯥꯏꯕ ꯌꯥꯔꯔꯣꯏꯅꯦ ꯃꯤꯅ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣꯅ ꯍꯪꯕꯗ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅꯦꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏꯅꯦ ꯂꯥꯏꯖ ꯁꯥꯎꯅ ꯀꯩꯅꯣ ꯕꯕꯥꯅ ꯏꯃꯥꯗ ꯍꯥꯏꯗꯨꯕꯣ ꯍꯩ ꯇꯥꯍꯧꯗꯕ꯭ꯔꯥ ꯑꯃꯨꯛꯀ ꯍꯜꯂꯛꯀꯣ ꯍꯥꯏꯕ꯭ꯔꯣ ꯕꯕꯥ ꯏꯃꯥꯕꯨ ꯑꯗꯨꯒ ꯌꯥꯝꯅ ꯍꯟꯊꯅ ꯍꯥꯏꯕꯤꯒꯅꯨ ꯑꯣ ꯅꯪꯁꯨ ꯅꯃꯥꯗꯧꯅ ꯊꯤꯕꯅꯤꯅ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯣꯏꯅꯦ ꯃꯥꯟꯅꯕ ꯃꯁꯦꯟ ꯃꯤꯆꯪ ꯆꯪꯅꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯆꯪꯕꯤꯅꯤ ꯊꯤꯔꯕꯁꯨ ꯑꯩꯁꯦ ꯕꯕꯥꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯏꯃꯥꯁꯤꯅ ꯕꯕꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦ ꯊꯣꯏꯕ ꯁꯥꯎꯅ ꯍꯣ ꯑꯗꯨꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯄꯦꯟꯗꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨꯗꯤ ꯏꯃꯥꯕꯨ ꯀꯩꯗꯧꯕꯒꯤ ꯕꯕꯥꯅ ꯂꯧꯕꯤꯔꯝꯃꯤꯅꯣ ꯏꯃꯥꯒꯤ ꯕꯦꯃꯥ ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯃꯥꯁꯦ ꯑꯩꯅ ꯄꯥꯝꯅ ꯂꯧꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯄꯅꯦ ꯈꯪꯉꯕ ꯍꯦꯔꯥ ꯃꯈꯣꯏ ꯕꯕꯥ ꯅꯆꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ ꯑꯩꯅ ꯃꯈꯣꯏ ꯕꯕꯥꯗ ꯀꯔꯝ ꯀꯥꯟꯗ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯛꯂꯤꯕꯅꯣ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯣ ꯅꯪ ꯅꯁꯥꯅ ꯅꯁꯛ ꯊꯤꯖꯔꯦ ꯈꯪꯂꯗꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯥ ꯃꯈꯣꯏ ꯕꯕꯥ ꯀꯔꯤꯅꯣ ꯍꯧꯈ꯭ꯔꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯣꯊꯣꯛꯄꯤꯔꯛꯂꯤꯕꯁꯤꯕꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ
ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦꯗꯅ ꯐꯅ ꯍꯧꯈ꯭ꯔꯕꯁꯨ ꯂꯣꯏꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯆꯥꯛꯂꯤꯕꯅꯤ ꯕꯕꯥꯒꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕꯗꯣ ꯏꯃꯥꯒ ꯑꯩꯒꯗ ꯇꯥꯏꯅꯔꯒ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯐꯔꯗ꯭ꯔꯣ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯆꯤꯟꯗꯨ ꯈꯨꯝꯈꯣꯗꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯤ ꯂꯥꯏꯖꯥ ꯃꯃꯥꯏꯗꯣ ꯄꯥꯏꯁꯟꯖꯗꯨꯅ ꯂꯩ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯗ ꯈꯨꯠ ꯍꯦꯛꯇ ꯊꯥꯔꯤꯕꯁꯤꯕꯣ ꯃꯄꯥ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯂꯤꯕꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯍꯥ ꯃꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯆꯥꯁꯤꯅ ꯀꯌꯥꯝ ꯐꯠꯇ꯭ꯔꯕꯒꯦ ꯅꯃꯥ ꯅꯆꯥ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯂꯩꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯆꯠꯄ ꯌꯥꯔꯣꯏ ꯐꯔꯦ ꯑꯩ ꯆꯠꯂꯔꯣꯏ ꯑꯗꯨꯗꯤ ꯃꯈꯣꯏ ꯕꯕꯥ ꯑꯣꯏꯅ ꯆꯠꯄꯤꯔꯣ ꯑꯩ ꯐꯤꯔꯣꯟꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯑꯩꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯕ ꯅꯪꯗꯧꯅ ꯑꯩꯁꯦ ꯃꯤꯔꯦꯝ ꯅꯠꯇꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯁꯨ ꯆꯠꯇ꯭ꯔꯦ ꯅꯪꯁꯨ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯃꯗꯨ ꯑꯩ ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯑꯗꯨꯒ ꯅꯪꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯍꯦꯛ ꯆꯠꯂꯝꯂꯕ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯨ ꯃꯈꯣꯡ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯨꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯁꯥꯎꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯝꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝ ꯄꯥꯜꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯂꯥꯏꯖꯥ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯏꯃꯥ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯕꯕꯥꯒꯤ ꯑꯊꯤꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯈꯔꯗꯤ ꯈꯥꯡꯕ ꯇꯥꯕꯅꯤ ꯏꯃꯥ ꯑꯩ ꯕꯕꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯥꯔꯦꯁꯦ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯁꯦ ꯍꯣꯡꯊꯣꯛꯂꯨꯈꯤꯒꯦ ꯍꯩꯃꯥ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯔꯣ ꯏꯃꯥ ꯆꯠꯂꯔꯣꯏꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯟꯅ ꯆꯩꯅꯕꯗꯣ ꯏꯃꯥ ꯄꯥꯝꯗ꯭ꯔꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤ ꯂꯥꯏꯖꯥ ꯃꯥꯅ ꯅꯨꯡꯉꯥꯏꯇ ꯃꯄꯥꯟꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯊꯣꯏꯕ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯆꯪꯂꯛꯏ ꯆꯥꯎꯊꯣꯏꯅ ꯊꯣꯏꯕ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯃꯅꯤ ꯈꯟꯗꯅ ꯆꯥꯎꯊꯣꯏꯗ ꯊꯣꯛꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯊꯣꯏꯕꯅ ꯑꯩꯁꯦ ꯊꯕꯛ ꯑꯃꯒꯤ ꯍꯥꯏꯗꯣꯛꯎꯔꯦ ꯑꯗꯨꯒꯤꯅꯤ ꯑꯥꯗꯒꯤꯁꯤꯕꯨ ꯇꯣꯃꯥꯟ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯣ ꯃꯥꯅꯦ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯗ ꯇꯣꯃꯥꯟ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯍꯦ ꯇꯣꯃꯥꯟ ꯍꯔꯥꯎꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯂꯧꯕ ꯅꯨꯄꯤꯅꯤꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯕꯨ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯛ ꯌꯥꯝ ꯐꯖꯩꯗꯨꯗꯤ ꯆꯥꯎꯊꯣꯏ ꯍꯣꯏꯅꯦ ꯑꯩꯒꯤꯁꯨ ꯐꯕꯨꯗꯤ ꯐꯖꯩ ꯑꯗꯣ ꯅꯪꯒꯤꯁꯤꯅ ꯈꯤꯇꯪꯗꯤ ꯍꯦꯟꯕ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯊꯣꯏꯕꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯇꯣꯃꯥꯟꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯧꯕꯁꯦ ꯑꯩꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯩꯅꯦ ꯃꯁꯥꯅ ꯆꯥꯎꯊꯣꯛꯄ ꯇꯥꯕꯅꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯕ ꯆꯠꯂꯣ ꯍꯥꯏꯔꯝꯕꯅꯤ ꯐꯖꯅ ꯀꯦꯊꯍꯧꯕꯅꯤ ꯇꯣꯃꯥꯜꯗꯤ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕ ꯅꯪꯁꯨ ꯂꯨꯍꯣꯡꯕ ꯆꯠꯄꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯆꯠꯍꯜꯂꯝꯂꯕꯣ ꯍꯣꯏ ꯆꯠꯂꯣ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯕꯅꯤ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯑꯃꯨꯛ ꯈꯪꯅꯅꯤꯀꯣ ꯊꯣꯏꯕ ꯈꯨꯝꯗꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯇꯨꯃꯤꯟꯅ ꯂꯩ ꯇꯣꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯣꯛꯁꯦꯅ ꯑꯩꯅ ꯁꯨꯝ ꯂꯛꯅꯕꯅꯤꯗ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯣꯏꯕ ꯅꯪꯕꯨ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯅꯁꯛ ꯐꯖꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯦꯜꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯅꯪꯅ ꯂꯧꯔꯤꯁꯤꯕꯣ ꯃꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯝꯇ ꯈꯟꯊꯍꯧꯗ꯭ꯔꯕꯕ ꯑꯩꯗꯤ ꯅꯪꯁꯦ ꯄꯥꯝꯃꯨꯕꯅ ꯑꯗꯨꯅꯤ ꯊꯣꯏꯕ ꯇꯞꯅ ꯏꯇꯥꯎꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤ ꯍꯦꯔ ꯏꯇꯥꯎ ꯂꯥꯏꯕꯛꯇ ꯇꯥꯏꯁꯤꯟꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕꯣ ꯑꯗꯨꯅꯦ ꯅꯪꯅ ꯂꯧꯕꯗ ꯃꯨꯟꯅ ꯌꯦꯡꯍꯧꯗ꯭ꯔꯒ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯍꯦꯛꯇ ꯌꯥꯁꯤꯜꯂꯦ ꯅꯁꯥꯒꯤ ꯑꯄꯥꯝꯕꯁꯨ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯊꯣꯏꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯕꯨ ꯌꯥꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯍꯥꯟꯅꯒꯤꯁꯤꯅ ꯀꯣꯛ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯪ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯑꯐꯕ ꯑꯃꯗ ꯏꯟꯁꯤꯟꯕꯤꯔꯝꯗꯦ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯏꯟꯁꯤꯟꯕꯤꯔꯝꯂꯤꯕꯁꯦ ꯊꯣꯏꯕ ꯇꯞꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯦꯗ ꯃꯔꯨꯞ ꯑꯅꯤ ꯅꯨꯄꯤꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯣꯏ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯑꯗꯨ ꯐꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯆꯪꯅꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ
ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯅ "ꯍꯩ, ꯅꯃꯥꯗꯤ?" ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯣꯏꯕ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯈꯠꯂꯛꯏ꯫ "ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯉꯣꯟꯗꯅꯤ, ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯅꯃꯥꯗꯤ ꯍꯥꯏꯕꯅꯤꯅꯦ." "ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯉꯝꯒꯅꯤ." "ꯑꯗꯣ ꯋꯥꯗꯣ ꯁꯠ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯆꯤꯟ ꯑꯗꯨꯛ ꯂꯨꯝꯗꯅ ꯂꯩꯗꯣ?" ꯊꯣꯏꯕ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯏꯖ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ "ꯇꯣꯝꯕꯤ, ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯊꯣꯡꯂꯤꯗꯨꯕꯣ?" "ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯃꯜꯂꯒ ꯊꯣꯡꯖꯤꯜꯂꯤ." "ꯀꯅꯥ ꯆꯥꯅꯤꯅ ꯊꯣꯡꯉꯤꯕ ꯏꯟꯖꯥꯡꯅꯣꯅꯦ ꯑꯗꯨꯅ?" ꯇꯣꯝꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ "ꯃꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ, ꯉꯥ ꯑꯣꯏꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ." "ꯃꯈꯣꯏ ꯕꯕꯥ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ? ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯂꯒ ꯂꯩꯔꯨꯆꯣꯗꯅ." "ꯐꯔꯦ, ꯂꯩꯔꯨꯔꯒꯦ. ꯑꯗꯣ ꯑꯩꯗꯤ ꯈꯨꯠꯇ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ." "ꯍꯩ, ꯅꯪꯒꯤ ꯊꯣꯛꯄ ꯉꯝꯅꯅꯕ ꯂꯩꯔꯣ." "ꯄꯩꯁꯥ ꯂꯩꯔꯗꯤ ꯃꯈꯣꯏ ꯕꯕꯥꯗꯒꯤ ꯈꯔ ꯄꯤꯕꯤꯔꯛꯑꯣ." "ꯑꯦ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯩꯇꯦ." "ꯅꯄꯨꯔꯣꯏꯕꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ?" "ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯕ ꯊꯣꯛꯂꯕꯁꯨ ꯍꯦꯛꯇꯃꯛ ꯃꯄꯥꯟ ꯊꯣꯛꯏ ꯍꯥꯏꯗꯨꯅ, ꯃꯈꯣꯏ ꯕꯕꯥꯕꯨ ꯌꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯆꯩꯕ." "ꯍꯦ, ꯑꯩ ꯀꯩꯝ ꯇꯥꯅꯤꯡꯗꯦ. ꯍꯪꯒꯥꯝꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ. ꯅꯪꯅ ꯉꯝꯅꯅꯕ ꯉꯥ ꯊꯣꯡꯒꯗꯕꯅꯤ." ꯊꯣꯏꯕ ꯑꯗꯨꯝꯅ ꯑꯀꯟ ꯁꯥꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯄꯦꯟꯖꯗꯅ "ꯑꯩ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤꯁꯦ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ. ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯆꯩꯕ, ꯉꯥꯡꯕ." ꯇꯣꯝꯕꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯖꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯂꯥꯏꯖ ꯃꯃꯥꯅ ꯆꯠꯄꯗꯨ ꯎꯕꯗ "ꯏꯃꯥ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ." ꯂꯥꯏꯖ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯊꯅ "ꯕꯕꯥꯅ ꯍꯥꯏꯔꯥ?" "ꯄꯩꯁꯥꯗꯤ ꯌꯥꯎꯔꯕꯣ?" "ꯌꯥꯎꯗꯦꯗ, ꯁꯣꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ." ꯂꯥꯏꯖ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ "ꯁꯦ ꯏꯃꯥ, ꯁꯤꯅ ꯂꯩꯔꯛꯑꯣ. ꯑꯩꯒꯤ ꯐꯅꯦꯛ ꯌꯣꯟꯕꯒꯤ ꯄꯩꯁꯥꯅꯤ." "ꯌꯥꯔꯦꯗ, ꯅꯪꯒꯤ ꯊꯝꯖꯤꯟꯖꯔꯣ." "ꯏꯃꯥ, ꯁꯤꯅ ꯑꯗꯨꯝ ꯂꯩꯔꯛꯑꯣ. ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯁꯣꯠꯄꯗꯨ ꯄꯤꯔꯛꯑꯣꯏ." "ꯐꯔꯦ, ꯄꯤꯔꯛꯑꯣ ꯀꯗꯥꯏ." "ꯏꯃꯥ, ꯕꯕꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯁꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ?" ꯂꯥꯏꯖ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ "ꯏꯃꯥꯗꯤ ꯐꯠ ꯂꯩꯔꯨꯈꯤꯒꯦ, ꯊꯦꯡꯈ꯭ꯔꯅꯤ." "ꯍꯣꯏ ꯏꯃꯥ." "ꯅꯄꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯟꯅꯔꯝꯒꯅꯨꯀꯣ." ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯣꯟ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯣꯏꯕꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ "ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ." ꯂꯥꯏꯖ ꯀꯩꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯐꯤ ꯁꯥꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯗꯤ ꯁꯥꯎꯅ ꯑꯗꯨꯃꯛ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯦ꯫ ꯆꯠꯈꯤꯕ ꯊꯕꯛꯁꯤ ꯐꯠ ꯍꯜꯂꯛꯑꯣꯏꯗꯕꯅꯤ. ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ. ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯤꯕꯅꯣ ꯁꯤꯅꯤ? ꯂꯩꯀꯥꯏ ꯃꯌꯥꯝꯒ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥ? ꯃꯥ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ, ꯈꯪꯒꯅꯤꯕ ꯃꯥ." ꯂꯥꯏꯖꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯗꯨꯅ ꯐꯠ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯕꯕꯥꯅ ꯏꯃꯥꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯨꯔꯒꯦ?" "ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯅꯆꯤꯟ ꯑꯃꯨꯛ ꯈꯨꯝꯂꯛꯏꯗꯨꯅ?" "ꯏꯃꯥꯗꯣ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ. ꯕꯕꯥꯒꯤ ꯈꯨꯗꯛꯀꯤ ꯑꯄꯥꯝꯕꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯏꯃꯥꯕꯨ ꯐꯨꯕꯗꯣ ꯇꯧꯒꯅꯨ." "ꯍꯩ, ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯍꯥ? ꯁꯤꯗ ꯅꯪꯅ ꯌꯥꯎꯁꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯐꯤ ꯁꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯁꯥꯕ ꯌꯥꯗꯕ꯭ꯔꯣ? ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯅꯝꯃꯗꯨ ꯇꯠꯄ ꯃꯈꯩ ꯐꯨꯔꯛꯎꯔꯣ?" "ꯕꯕꯥꯒꯤ ꯊꯃꯣꯏꯗꯨꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯐꯨꯕꯗ ꯅꯠꯇꯦ, ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯨ. ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ. ꯕꯕꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯏꯃꯥꯒ ꯑꯩꯒꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ. ꯑꯩꯈꯣꯏꯅ ꯕꯕꯥꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯈꯥꯡꯕ ꯉꯝꯗꯕꯗꯤ ꯆꯠꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ? ꯍꯥ? ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ?" ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ "ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯪꯅ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ?" ꯂꯥꯏꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊ, ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯊꯣꯏꯕ ꯁꯥꯎꯅ "ꯆꯥꯎꯔꯛꯂꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯁꯤꯅꯤꯅꯦ ꯅꯪꯒꯤꯁꯦ, ꯍꯥ? ꯃꯄꯥ ꯑꯩꯒꯁꯦ ꯀꯩꯝꯇ ꯀꯤꯗ꯭ꯔꯦꯕ?" ꯂꯥꯏꯖ ꯈꯨꯝꯗꯦ, ꯀꯞꯇꯨꯅ ꯂꯩ꯫ "ꯅꯃꯥ ꯂꯧꯕꯗꯒꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ ꯈꯪꯕ꯭ꯔꯥ? ꯃꯁꯛ ꯑꯁꯨꯛ ꯊꯤꯕ, ꯅꯨꯄꯥ ꯀꯅꯥꯅꯁꯨ ꯂꯧꯕꯤꯔꯔꯣꯏꯗꯕ, ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗꯕꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ. ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯌꯦꯛꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ. ꯃꯁꯤ ꯄꯨꯝꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯛꯂꯤꯕꯅꯤ꯫
ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯄꯦꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯔꯕꯅꯤ ꯅꯃꯥ ꯑꯁꯤꯅ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯕꯨ ꯑꯩ ꯑꯁꯥ ꯑꯃꯗ ꯍꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯥꯗꯣ ꯅꯪ ꯄꯣꯛꯂꯛꯄꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯈꯟꯈꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯆꯥ ꯑꯃꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯗꯤ ꯍꯥꯏꯅ ꯑꯗꯨ ꯅꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯁꯨ ꯑꯊꯤꯕꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ ꯃꯁꯤ ꯄꯨꯝꯕ ꯅꯃꯥꯅ ꯆꯥꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯂꯥꯏꯖ ꯀꯞꯇꯨꯅ ꯑꯊꯤꯕ ꯑꯩꯁꯦ ꯕꯕꯥꯒꯤ ꯅꯆꯥꯅꯤ ꯍꯣꯏ ꯃꯥꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯃꯤꯃꯥꯡꯗꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ ꯏꯀꯥꯏꯖꯕ ꯐꯥꯎꯏ ꯏꯃꯥꯒ ꯑꯩꯒꯅ ꯊꯤꯕꯁꯦ ꯕꯕꯥꯅ ꯁꯨꯝ ꯑꯣꯠꯂꯒ ꯐꯖꯔꯛꯀꯗ꯭ꯔꯣ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯂꯛꯈꯤꯒꯗ꯭ꯔꯣ ꯐꯪꯂꯔꯣꯏ ꯈꯟꯕꯒꯤꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯏꯅꯤꯡꯇꯝꯅ ꯑꯣꯠꯂꯤꯕꯁꯦ ꯃꯁꯤꯅ ꯆꯥꯛꯂꯕ ꯊꯃꯣꯏ ꯑꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯪꯊꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯥ ꯃꯈꯣꯏ ꯕꯕꯥ ꯀꯩꯗꯧꯅꯔꯦ ꯊꯣꯏꯕ ꯁꯥꯎꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯑꯁꯨꯛ ꯀꯨꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯗꯨꯅ ꯇꯧꯕꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯡ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯆꯤꯟꯒꯟꯕꯤꯁꯦ ꯈꯔ ꯋꯥꯔꯛ ꯅꯆꯥ ꯐꯥꯎꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯃꯨꯛ ꯀꯩꯗꯧꯅꯔꯤꯅꯣ ꯏꯃꯥꯅ ꯅꯪꯕꯨ ꯅꯄꯥꯒ ꯑꯣꯟꯁꯤꯟꯅꯒꯅꯨ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯒ ꯑꯩꯒꯅ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯂꯝꯂꯤꯕꯁꯤꯕꯣ ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯕꯅꯣ ꯊꯤꯗꯦ ꯏꯆꯥ ꯌꯥꯝꯅ ꯐꯖꯩ ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯖꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯗꯤ ꯑꯩꯕꯨ ꯊꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯅꯤ ꯕꯕꯥꯅꯁꯨ ꯍꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯐꯖꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯂꯥꯏꯖꯥ ꯊꯣꯛꯂꯨꯁꯤ ꯏꯃꯥꯒ ꯑꯩꯒ ꯀꯩꯒꯨꯝꯕ ꯐꯖꯔꯝꯂꯕꯗꯤ ꯉꯁꯤ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯒꯅꯤꯀꯣ ꯊꯤꯅ ꯊꯤꯅꯁꯨ ꯇꯧꯕꯤꯔꯝꯂꯣꯏ ꯑꯩꯁꯨ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯐꯪꯂꯝꯒꯅꯤ ꯏꯃꯥꯁꯨ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯁꯣꯏꯗꯅ ꯐꯪꯂꯝꯒꯅꯤ ꯌꯦꯡꯉꯣꯏ ꯂꯥꯏꯖꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯐꯖꯕ ꯍꯥꯏꯔꯤꯕꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯊꯃꯣꯏ ꯁꯦꯡꯕ ꯐꯖꯕ ꯑꯗꯨꯕꯨꯅꯤ ꯅꯄꯥꯅ ꯃꯁꯦ ꯈꯪꯕ ꯉꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯁꯛ ꯑꯃꯃꯝ ꯄꯤꯔꯝꯂꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯟꯊꯣꯛꯀꯗꯕꯅꯤ ꯐꯖꯩ ꯊꯤ ꯍꯥꯏꯅ ꯊꯤꯔꯨꯕ ꯌꯥꯔꯣꯏ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯣꯛꯂꯤꯕꯁꯦ ꯃꯁꯤꯃꯨꯛ ꯃꯍꯩ ꯆꯥꯎꯕ ꯂꯩꯄꯣꯠꯇꯦ ꯑꯩꯈꯣꯏꯁꯦ ꯏꯈꯨꯠ ꯏꯈꯣꯡ ꯌꯥꯎꯗꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯌꯦꯡꯉꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯥꯒꯤ ꯐꯖꯕ ꯑꯃꯃꯝꯅꯤ ꯂꯥꯏꯖ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯦ ꯅꯄꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯏꯃꯥ ꯑꯩ ꯉꯥꯁꯦ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯒꯦ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯖꯤꯜꯂꯔꯣ ꯂꯥꯛꯑꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩ ꯂꯥꯏꯖ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥꯅ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯃꯥ ꯕꯕꯥ ꯂꯩꯇ꯭ꯔꯣ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤꯌꯦ ꯀꯩꯗꯧꯔꯒꯦ ꯁꯤꯡꯗꯣ ꯕꯕꯥꯗ ꯀꯣꯛ ꯈꯥꯏꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯨꯔꯕꯅꯤ ꯌꯥꯔꯛꯇꯦ ꯅꯄꯥꯒꯤ ꯋꯥꯕꯨ ꯏꯃꯥ ꯑꯩ ꯑꯣꯏꯅ ꯈꯥꯏꯔꯒꯦ ꯏꯁꯣꯟ ꯁꯣꯟꯈꯩ ꯏꯃꯥꯅ ꯈꯥꯏꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯔꯦꯗ ꯃꯁꯤꯃ ꯈꯛꯇ ꯉꯥꯏꯔꯦ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯆꯥꯛꯈꯨꯝꯗꯣ ꯄꯨꯁꯤꯜꯂꯝꯃꯨ ꯑꯗꯨꯒꯅꯦ ꯑꯈꯥꯏꯕꯁꯤꯡ ꯑꯁꯦ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯅꯝꯂꯒ ꯄꯥꯟꯗ ꯑꯃꯨꯛ ꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯏ ꯇꯣꯝꯕꯤꯅ ꯃꯈꯣꯡ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯁꯤꯡꯖꯪꯁꯤꯅ ꯈꯣꯡꯁꯤꯗ ꯌꯥꯟꯁꯤꯟꯈ꯭ꯔꯦꯅ ꯍꯩꯃꯥ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯏꯃꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯈꯤꯇꯪꯈꯛ ꯈꯦꯠꯈꯤꯕꯅꯤ ꯑꯁ ꯏꯃꯥꯁꯤꯗꯤ ꯍꯩꯃꯥ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯂꯥꯏꯖ ꯄꯥꯈꯠꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯕꯥ ꯑꯝꯇ ꯊꯣꯔꯛꯑꯣ ꯏꯃꯥꯁꯦ ꯃꯈꯣꯡ ꯁꯣꯛꯑꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯈꯖꯤꯛ ꯈꯛꯇꯅꯤ ꯊꯣꯏꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯂꯥꯏꯖ ꯄꯥꯈꯠꯅ ꯕꯕꯥ ꯏꯃꯥꯒꯤ ꯃꯈꯣꯡꯁꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯐꯕ꯭ꯔో ꯂꯥꯏꯖ ꯃꯄꯥꯗ ꯄꯦꯟꯗꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯕꯥꯅ ꯁꯤꯡ ꯈꯥꯏꯕꯤꯌꯨ ꯌꯥꯔꯝꯂꯕꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯕꯦꯝꯃ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯔꯦꯁꯦ ꯊꯣꯏꯕ ꯁꯥꯎꯅ ꯅꯈꯣꯏꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯅꯅꯕ ꯊꯑꯣꯏꯅ ꯅꯈꯣꯡ ꯑꯗꯨ ꯁꯣꯛꯍꯜꯂꯤꯕ ꯑꯣꯏꯔꯦ ꯃꯈꯣꯏ ꯕꯕꯥ ꯀꯔꯤꯅꯣ ꯈꯣꯡꯁꯤꯕꯨ ꯑꯩꯅ ꯁꯣꯛꯅꯤꯡꯗꯅ ꯁꯣꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯁꯤꯡ ꯈꯥꯏꯔꯤꯅ ꯌꯦꯡꯉꯒꯗꯤ ꯈꯥꯏꯗꯦ
ꯁꯤꯍꯧꯗ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯀꯩꯀꯥꯟꯗꯕꯗ ꯑꯩ ꯀꯧꯔꯛꯄꯒ ꯁꯥꯔꯗꯅ ꯊꯣꯏꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯂꯥꯏꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯗꯨ ꯐꯠꯇꯕ ꯕꯕꯥ ꯅꯪꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯈꯤꯅꯤꯀꯣ ꯂꯥꯏꯖ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯩ ꯍꯤꯗꯥꯛ ꯍꯥꯞꯄꯛꯀꯦ ꯂꯥꯏꯖ ꯃꯃꯥꯕꯨ ꯇꯞꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯁꯣꯝꯗ ꯊꯣꯏꯕ ꯃꯃꯥꯟꯅꯕ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯆꯥꯎꯊꯣꯏ ꯆꯥꯎꯊꯣꯏ ꯆꯥꯎꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯣꯏꯕ ꯅꯪ ꯂꯥꯛꯑꯦꯗꯅ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯊꯥꯖꯁꯨ ꯊꯣꯛꯂꯛꯏ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯣ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯊꯣꯏꯕꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯊꯥꯖ ꯌꯥꯝꯅ ꯁꯥꯎꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯄꯩꯁꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯀꯩꯅꯣ ꯑꯩꯕꯨ ꯅꯍꯥꯟ ꯅꯉꯣꯟꯗ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯁꯤꯟꯈ꯭ꯔꯤꯗꯨꯗꯤ ꯁꯅꯥ ꯁꯥꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯩꯅ ꯁꯅꯥ ꯂꯣꯏ ꯁꯥꯗꯣꯛꯈ꯭ꯔꯦ ꯍꯩꯃ ꯁꯅꯥ ꯁꯥꯔꯁꯨ ꯈꯔꯗꯤ ꯈꯥꯛꯑꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯣ ꯑꯗꯣ ꯀꯣꯟꯅꯗꯗꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯖꯥ ꯉꯁꯤꯗꯤ ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯅꯤꯁꯦ ꯀꯔꯤ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯣ ꯍꯥ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯕ ꯊꯥꯖ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯍꯦ ꯅꯨꯄꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯧꯖꯔꯛꯆꯅꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯊꯤꯕꯣꯡ ꯄꯤꯖꯖꯔꯣꯏ ꯆꯔꯥ ꯍꯦꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯆꯥꯎꯊꯣꯏꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯔꯝꯃꯤ ꯊꯣꯏꯕ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏ ꯕꯕꯥ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯣꯟꯗꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯖꯔꯝꯗꯦ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯊꯣꯏꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯊꯥꯖ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯛꯏ ꯍꯩ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯊꯦꯡꯅ ꯍꯜꯂꯛꯄꯗꯅꯦ ꯑꯩꯗꯤ ꯌꯨꯝꯗꯒ ꯆꯪꯍꯜꯂꯣꯏꯗꯕꯅꯤ ꯈꯪꯉꯨ ꯆꯥꯎꯊꯣꯏ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕ ꯊꯕꯛ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯆꯥꯎꯊꯣꯏ ꯅꯪꯒꯤ ꯄꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯕꯗꯨ ꯄꯨꯈ꯭ꯔꯣꯅꯦ ꯍꯣꯏ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯂꯥꯏꯖ ꯑꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯗꯦ ꯊꯣꯏꯕ ꯆꯥꯎꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯎꯊꯣꯏ ꯅꯪ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯑꯗꯨ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯊꯣꯏꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯏ ꯆꯥꯎꯊꯣꯏ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯥ ꯆꯥꯎꯊꯣꯏ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯗꯒꯤ ꯀꯩꯅꯣꯝꯇ ꯂꯧꯒꯦꯅ ꯂꯥꯛꯑꯝꯕꯅꯤ ꯃꯈꯣꯏ ꯕꯕꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯌꯦ ꯑꯩꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯑꯣ ꯇꯥ ꯆꯥꯎꯊꯣꯏ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯆꯥ ꯁꯦꯝꯖꯔꯛꯀꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯆꯥꯎꯊꯣꯏꯅ ꯃꯈꯥ ꯇꯥꯕꯒ ꯅꯪꯍꯧꯗꯦ ꯊꯣꯏꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯁꯤꯗ ꯂꯩꯔꯦ ꯃꯁꯤ ꯄꯥꯏꯁꯤꯜꯂꯨ ꯑꯗꯣ ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯅ ꯀꯝꯗꯧꯁꯦꯕ ꯑꯩꯗꯤ ꯈꯔ ꯉꯟꯅ ꯆꯠꯅꯤꯡꯉꯤ ꯇꯣꯃꯥꯜꯗꯗꯤ ꯈꯔ ꯊꯦꯡꯊꯕ ꯑꯃꯨꯛ ꯄꯥꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯊꯦꯡꯊꯕ ꯄꯥꯝꯂꯤꯅ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤꯗꯣ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯇꯥ ꯆꯥꯎꯊꯣꯏ ꯆꯥ ꯊꯛꯁꯤ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯥꯁꯤ ꯂꯣꯜꯂꯛꯑꯣ ꯍꯥꯏꯒꯦ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯆꯥꯎꯊꯣꯏꯁꯦ ꯆꯥ ꯊꯛꯇꯦ ꯀꯩꯅꯣ ꯅꯪꯅ ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯔꯤꯁꯦ ꯍꯥ ꯑꯔꯦꯝꯕꯗ ꯆꯥ ꯆꯤꯅꯤꯁꯦ ꯃꯥꯡꯍꯜꯂꯗꯅ ꯅꯪꯅ ꯂꯩꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯇꯣꯝꯕꯤ ꯇꯞꯅ ꯑꯩꯗꯤ ꯆꯥ ꯊꯛꯇꯦ ꯍꯥꯏꯕꯗꯣ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯈꯣꯏ ꯕꯕꯥ ꯈꯪꯂꯣꯏꯌꯦ ꯅꯪꯗꯤ ꯈꯪꯉꯣꯏꯌꯦ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤꯁꯤꯗꯤ ꯆꯥꯎꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯇꯣꯝꯕꯤꯗ ꯌꯦꯡꯉꯤ ꯇꯣꯝꯕꯤꯒꯤ ꯏꯇꯞ ꯇꯞꯆꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯁꯨ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯖꯗꯦ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯣꯝꯕꯤꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯆꯥꯎꯊꯣꯏꯅ ꯇꯞꯅ ꯊꯣꯏꯕ ꯑꯩꯅꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯕꯅꯤ ꯇꯣꯝꯕꯤ ꯀꯔꯤꯃꯇ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯗꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯦ ꯊꯣꯏꯕꯅ ꯁꯥꯎꯔꯣꯏ ꯈꯔ ꯇꯞꯊꯅ ꯂꯩꯒꯦ ꯈꯟꯕꯅꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯩꯁꯦ ꯍꯦꯛꯇ ꯁꯥꯎꯍꯟꯕꯅꯤ ꯌꯥꯔꯦꯁꯦ ꯊꯣꯏꯕ ꯊꯣꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ ꯍꯣꯏ ꯆꯥꯎꯊꯣꯏꯒ ꯊꯣꯏꯕꯒꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤ ꯂꯥꯏꯖ ꯀꯣꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯇꯣꯝꯕꯤꯗꯣ ꯆꯥꯛꯈꯨꯝꯗ ꯁꯨꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯅꯪ ꯀꯞꯄꯤꯔꯣ ꯇꯣꯝꯕꯤ ꯀꯞꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯏꯃꯥ ꯀꯞꯇꯦꯗ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯦꯃꯥ ꯏꯃꯥ ꯀꯞꯇꯤꯌꯦ ꯏꯃꯥꯒꯤꯗꯃꯛꯇ ꯅꯆꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯕꯕꯥꯁꯦ ꯌꯥꯝ ꯐꯠꯇꯦ
imabu yamna otli. Laiza, ai bababu suknung nungshide. Laiza, karigino nang babada dumna hairi baba. Haifam thokpani. Manadi aikoi bu khajik phabu nungsidaga. Karigi aikoi nadi mabu nungsidoino. Yengoi, Laiza, phana phatrabu sumase nangi babani. Adumna nungside haiba wahaido haigano ima nungaite. Ima, aigi mangda babana imabu thina tawbase. Ai yengduna leiba ngamde. Imagi Laiza. Mama machadu chakhum aduda kapmine. Nongmagi numit amani. Thoiba mangonda leptuna magi nupibu kaurami. Hey, Tombi! Tombi! Kauri si tabro, mapanda thoklo. Tombi du kauri badu tara duna mapanda thoklai. Kai haige makhoi baba. Mapanda chari singche khara loishinba yadro. Asuk yamna chari thamisibu kaigino. Hoi ai loisilagi. Imungda thabak khara tawrubani. Adugane ngasi thabak mafamdagi yumbu lakani. Aduna nakhoi amata mapan thorokpa yaroi. Tombi maithong sukthana. Karigino adudi. Nasana kham. Aina amuk santokna takidro. Midugi mamangda nakhoina tholaklabadi. Noise kana no soidana hangakani. Matam maduda ai pakhum biba ngamloi. Tombi haige yauna tapna hairaklammi. Adum aigi nupini aigi ichani haibabu kari kaige makhoi baba. Hai taningde. Aina yaroi haidi yaroi tabani. Karigino nangna makhai amna samthaba pamlibase. Nakhoi gi nasak aduda aigi nupini aigi ichani haibada ayamni kaije. Nakhoi ne kai ba khangdaga so ai di yamni kai ne. Tombi wa ngangde tumina leptuna le. Chalo jangkro. Mapan sida kuina le no. Tombi mathai nungai ta wahai amata hairamda imungda changkhirammi. Thoibasu sauna murum solhawi. Khajik haibada khangdabasibo kari nupino. Santokna takjunga yadabasibo. Ngaihaki matungdadi thoibana haiba makhoigi thabaki yumbu adu silaklammi. Aduga thoibaga wari batai tawrammi. Yumbu haladuna. Aidi thabakse thuna loishinba pam. Thoiba nongmagi ngahak tawirabasu subadunadi loishinba ngamgadaba mande. Hoi tada thabak pudi ngasi nong nini sida loirnida. Nong nini do tadana ngaiba ngamloidori. Aduna nongmada pulap sudoklesidana. Nongmada pulap haiba. Yumbu nupa adu paisa khara lauthokduna thoibada pi aduga. Sese masilausilu. Nakhoi khusuman pulapni. Makhoi anigisu nangna khara pibiro. Hoi tada adugi budi yai. Paisa do aina khara hena su piningi. Aduna thabak to ayung antadagi suraga ahing leklaga thuna loiselo. Khoi gi awamana do tadana chap chana pige. Tadagi se thuba pambagini. Hoi tada ai itawani da su wafama se haudoklagi. Aduga karino marona do tadada mi tharaga ai haijaraklagi. Hoi. Adumaina tawru. Tanja aduda laija do khungi pukhridagi ising honanabagi tama makuta sanabunu mapaiduna thoraklami. Madu ubada thoibadi yamna sauninglammi yumbu haladuna. Mana nangi nachanupi ama lai haibadura. Thoibasu chenba yadabanina. Hoi, mani dada. Laijado adu thongalomda thokri yumbu nupa aduna. Laisabi pharini. Thoiba. Nangdi phana phajabagum tawi. Bu. Nachanupi asidi rasi laida. Thoiba khumdi noksinaduna tumil lai. Phare thoiba. Tada su chatnanaba tawragi. Lam lapi, kuina lai thokpa yade. Hoi tada, ai asoi phabu thentoke. Yareda, ai sum thokrage. Yumbu ahal adusu thoibaga wari khara sanaraba matungda thokhirami. Thoiba sumang aduda leptuna magi nupibu saunu kawi. Tombi, mapana yam thuna thorau nang. Kaidoragi makhoi baba. Thoiba magi nupigi masam lukham adu paiduna. Aina na khoi mapana tholakanu haiba natro. Ha, kaino aina haiba wada asukamna thawi usidibase. Makhoi baba, khutumda thatokpiu. Tanja aduda laija su ising sokpa halaklammi. Mamaga mapaga na tawramliba mawong aduda pakhatna. Kaidoragi ima. Thoiba sauna. Aina nangonda namana chamapan tholakanu. Mi lakani haikiba natra. Aduga karigino nangna yumbu aduna sumangda phamlingaida. Nachanupi ase mapana tholaise. Makhoi baba, maningda ingkholda leiringaida ibemana thokhibado ai khangjahodre. Mado nang cheksande. Aina haiba wa thawoide haiba natro. Aina aduk phajana sinakhiba wabo. Mapagi mataw aduda laija sauningna. Aina mapana thoraga kaidoragi baba. Yadabagina aina haise. Hojikti miduna ukre. Kanano haiduna hanglagli. Aikhoi asibu thi haiduna mapan thoktana sum layo hairo. Hey, nachindu yam khumakanu. Nasaksing aduga mingonde ichani haina haibadu ikaije. Hojikti mina nangbu ukre. Ukrabanina kanano haina hanglagli.
ꯂꯣꯠꯄ ꯌꯥꯗꯕꯅꯤꯅ ꯏꯆꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯅꯠꯇꯦ ꯃꯤꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯈꯤꯒꯗ꯭ꯔꯣ ꯂꯥꯏꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯕꯕꯥ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯅꯈꯣꯏꯅ ꯑꯩꯁꯦ ꯌꯣꯜꯂꯕꯅꯤ ꯏꯀꯥꯏꯕ ꯅꯪꯍꯜꯂꯕꯅꯤ ꯅꯈꯣꯏꯅ ꯕꯕꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯀꯣ ꯊꯣꯏꯕ ꯁꯥꯎꯅ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯌా ꯐꯕ ꯑꯣꯏꯔꯛꯑꯔꯣꯏ ꯃꯤꯅ ꯍꯥꯏꯕ ꯇꯥꯛꯄꯗ ꯂꯧꯗꯕ ꯁꯥꯔꯗꯅ ꯊꯣꯏꯕ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯂꯥꯏꯖ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯑꯩꯈꯣꯏ ꯚꯥꯏ ꯃꯑꯣꯡꯁꯤꯕꯨ ꯀꯩꯅꯣꯕ ꯏꯃꯥꯁꯨ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯀꯌꯥꯗ ꯍꯟꯊꯅ ꯌꯦꯡꯂꯤꯕꯅꯣ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯃꯛꯅ ꯐꯥꯎꯕ ꯑꯩꯕꯨ ꯑꯁꯨꯛ ꯇꯥꯊꯤꯅ ꯍꯟꯊꯅ ꯂꯧꯕꯤꯕ ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯖꯔꯛꯏ ꯌꯥꯔꯦꯁꯦ ꯑꯗꯨꯝꯅ ꯇꯧꯅꯔꯅꯨ ꯅꯪꯒꯤ ꯕꯕꯥꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯏꯃꯥ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯃꯝꯃꯤꯉꯩꯗ ꯊꯕꯛ ꯆꯠꯀꯅꯤ ꯃꯗꯨ ꯅꯪꯅꯅꯕ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯀꯗꯕꯅꯤ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯐꯥꯎꯕ ꯐꯤ ꯁꯥꯍꯧꯔꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯕ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯕꯅ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯤꯖꯔꯝꯃꯤ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯇꯥ ꯑꯍꯨꯝꯗꯨ ꯄꯨꯜꯂꯔꯤ ꯊꯣꯏꯕꯅ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯌꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯍꯜꯂꯛꯄ ꯐꯥꯎ ꯌꯥꯔꯤꯕꯅꯤ ꯑꯍꯤꯡꯗꯨꯗ ꯎꯃꯪꯗꯨꯗ ꯀꯔꯝꯅ ꯂꯦꯛꯎꯗꯣꯏꯅꯣ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯂꯦꯛꯄ ꯇꯥꯔꯦꯗꯅ ꯇꯣꯃꯥꯜꯅ ꯑꯁ ꯑꯍꯤꯡꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯆꯥꯎꯊꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯅꯤꯅꯦ ꯑꯩꯒꯤꯁꯨꯅꯤꯅꯦ ꯊꯣꯏꯕꯅ ꯇꯧꯗꯕ ꯌꯥꯗꯕ ꯑꯣꯏꯕꯒꯤꯅꯤ ꯅꯈꯣꯏꯅ ꯉꯝꯅꯅꯕ ꯃꯥꯌꯣꯛꯅꯨ ꯇꯣꯃꯥꯜꯅ ꯅꯈꯣꯏꯕꯨ ꯆꯥꯛ ꯆꯥꯅꯔꯛꯄ꯭ꯔꯣ ꯊꯣꯏꯕꯅ ꯑꯩꯗꯤ ꯆꯥꯔꯛꯏ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯆꯥꯔꯛꯇꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯅ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯀꯅꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯨꯝꯍꯧꯔꯤ ꯍꯧꯗꯣꯛꯄꯒ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤꯁꯨꯅꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯧꯗꯣꯛꯄꯕꯨ ꯏꯁꯧ ꯑꯣꯏꯅ ꯂꯥꯡꯁꯤꯜꯂꯛꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯆꯖꯤꯛ ꯂꯩꯕꯅꯤ ꯆꯥꯔꯨ ꯆꯣꯏ ꯆꯖꯤꯛꯇꯨꯗꯤ ꯆꯥꯅꯤꯡꯗꯕꯅꯤꯅ ꯆꯥꯔꯛꯇ꯭ꯔꯦ ꯃꯇꯥꯋꯅꯤꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯣꯏꯕ ꯋꯥꯈꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯑꯁꯨꯝꯅ ꯇꯧꯗꯦ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯕꯨ ꯆꯥꯛ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯄꯤꯖꯔꯛꯈꯤꯕꯅꯤ ꯄꯤꯖꯔꯛꯄ ꯈꯛꯇꯁꯨ ꯅꯠꯇꯦ ꯊꯕꯛ ꯃꯐꯝꯗ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯁꯨ ꯌꯣꯝꯗꯨꯅ ꯍꯥꯄꯛꯈꯤꯕꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯇꯥꯋꯅꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯜꯂꯕꯁꯨ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯕꯦꯕꯥꯔ ꯂꯩꯕ ꯌꯨꯝ ꯀꯣꯏꯕ ꯃꯄꯨꯔꯣꯏꯕ ꯁꯦꯕꯥ ꯇꯧꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕꯗꯤ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯊꯕꯛ ꯃꯐꯝ ꯌꯧꯔꯦ ꯊꯕꯛ ꯃꯐꯝ ꯌꯧꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯌꯥꯡꯀꯣꯛ ꯄꯨꯊꯣꯛꯂꯒ ꯆꯦꯡ ꯈꯞꯇꯨꯅ ꯂꯩ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯅꯪꯕꯨ ꯆꯦꯡ ꯈꯩꯔꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦ ꯆꯦꯡ ꯑꯈꯩꯕ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯈꯩꯗꯣꯛꯑꯝꯃꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯃꯧꯅ ꯈꯩꯍꯧꯔꯤ ꯏꯆꯦꯈꯣꯏꯒꯤꯗꯤ ꯃꯧ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯅꯨꯡꯉꯥꯏꯌꯦ ꯊꯕꯛ ꯌꯥꯝꯅ ꯀꯣꯝꯂꯦ ꯑꯗꯣ ꯏꯆꯦꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯆꯦ ꯅꯆꯥꯅꯨꯄꯤ ꯂꯥꯏꯖꯒꯤ ꯃꯇꯥꯡꯗꯅꯤ ꯇꯣꯝꯕꯤ ꯉꯛꯅ ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯃꯇꯥꯡꯅꯦꯕ ꯇꯣꯝꯕꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯅꯝꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯁꯦ ꯁꯨꯝꯅ ꯁꯨꯝ ꯊꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯦꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯃꯗꯨꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯍꯩ ꯈꯪꯗꯦ ꯍꯥꯏꯕꯒ ꯌꯥꯔꯣꯏ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯤꯟꯒꯗꯕꯅꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗꯁꯨ ꯄꯥꯛꯅ ꯊꯣꯛꯇꯦ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯂꯩꯔꯝꯂꯣꯏꯗ ꯃꯗꯨꯒꯤꯗꯤ ꯅꯪꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯊꯪꯅꯕ ꯈꯨꯜꯗꯅꯦ ꯑꯩꯒꯤ ꯏꯄꯥꯝꯗꯣ ꯑꯗꯨꯒ ꯍꯦꯛ ꯌꯨꯝꯊꯪꯅꯕꯅꯤ ꯃꯈꯣꯏꯅ ꯅꯆꯥꯅꯨꯄꯤꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯉꯛꯅ ꯑꯩꯈꯣꯏ ꯂꯥꯏꯖꯕꯣ ꯂꯥꯏꯖꯕꯨꯅꯤ ꯃꯈꯣꯏꯕꯨ ꯂꯥꯏꯖ ꯎꯔꯕ꯭ꯔꯅꯦ ꯍꯩꯃꯥ ꯇꯣꯝꯕꯤ ꯎꯗꯅ ꯍꯥꯏꯔꯛꯄ ꯌꯥꯕ꯭ꯔꯣ ꯎꯔꯒ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯂꯩꯕꯥꯛ ꯃꯆꯥꯁꯨ ꯇꯥꯈ꯭ꯔꯕ ꯏꯆꯥ ꯂꯥꯏꯖꯒꯤ ꯐꯤꯕꯝꯁꯤꯗ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯥꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦꯗ ꯇꯣꯝꯕꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯂꯥꯏꯖꯕꯨ ꯄꯥꯝꯖꯩ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯃꯁꯛ ꯐꯖꯗꯦ
ꯈꯔꯗꯤ ꯊꯤ ꯑꯗꯨꯕꯨꯅꯦ ꯐꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯩ ꯅꯪꯁꯨ ꯈꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯖꯒꯤꯕꯨ ꯏꯆꯦꯅ ꯐꯠꯇꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯏꯆꯦ ꯑꯩ ꯏꯆꯦꯕꯨꯗꯤ ꯊꯥꯖꯩ ꯇꯣꯝꯕꯤ ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯌꯥꯗ ꯌꯥꯗꯦ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯣꯏ ꯅꯈꯣꯏꯒꯤ ꯑꯌꯥꯕ ꯑꯃ ꯂꯩꯔꯒꯗꯤ ꯃꯥꯡꯒꯣꯟ ꯀꯥꯔꯛꯂꯒꯦ ꯍꯥꯏꯔꯛꯂꯕꯅꯤ ꯑꯗꯨꯅꯅꯦ ꯃꯨꯟꯅ ꯈꯜꯂꯨ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯕꯨ ꯌꯨꯝ ꯄꯥꯜꯍꯜꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯈꯟꯒꯅꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯀꯩꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯗꯧꯔꯤꯕꯅꯣ ꯌꯨꯝ ꯄꯥꯟꯗꯕ ꯐꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯁꯨꯅꯦ ꯅꯪꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯎ ꯍꯣꯏ ꯏꯆꯦ ꯅꯈꯣꯏ ꯏꯃꯨꯡ ꯐꯖꯅ ꯈꯟꯅꯔꯣꯀꯣ ꯑꯗꯨꯒ ꯌꯥ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯏꯆꯦꯗ ꯃꯔꯣꯟꯗꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯏꯆꯦ ꯃꯈꯣꯏ ꯕꯕꯥꯒꯁꯨ ꯐꯖꯅ ꯑꯃꯨꯛꯇ ꯈꯟꯅꯔꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯀꯕꯣꯛꯂꯩꯗꯨ ꯋꯥꯐꯝ ꯈꯔꯗꯣ ꯍꯧꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯣ ꯇꯣꯝꯕꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯂꯥꯏꯖ ꯃꯥꯅ ꯏꯟꯖꯥꯡ ꯁꯦꯝꯂꯤ ꯂꯥꯏꯖꯅ ꯉꯁꯤ ꯕꯕꯥ ꯍꯜꯂꯛꯑꯣꯏ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯏꯪꯅ ꯄꯣꯊꯥꯕ ꯌꯥꯔꯅꯤ 이마기 라이자 ngasi디 ima nangonda wa amakakta haigi kai wano ima ngasai yumthangnabagi iche kabok leido lam nangi luhongbagi wafam khara hudoklam nangbu mama woiba pami hairakpa mi leiba mali kaino ima bu ngawraba aigi saksida kanana mama woiba pamdoino makhoina nangbu khange hairi aduga hairakpani imungdusu yamna phai hai iche kabok lei hoigi mapamgi manaktagi su oira mali nupa dusu kaya budi phajade hai phabadi yamna phai hai laiza tapna ima munga dubudi ai masa khangi yam phabani nupa dusu khangi masu aigumna thibani o nangna su masa khangba adudi yare kaino phabu pharadi ima ayum paningde ima gi nakta sum legi makhoi gi thamoi se khangba ngamba nate haujina ama haywaina ama tawraklabadi laiza nang adumna haigan karigi yum paloi hairibano ima aina yum palaga ima da tariba awaba se taba pamde ai kijaye ima laiza adumda kigano punsi haibasidi khudingmak thengnagadabani nupa khudingmak napagumna phattaba nate nangbu imana laibakta asumna thoklo haiduna tamlambagini imagi laibakta thokpa ase ichagi laibakta thokani haiba leite chatkadaba khongchat asibu ki haiduna chatrabadi kamdawbani ima nangi chatkadaba punsi lambi yamna wali aduna lamakhangda loishin khiba yade aduna wakhalado sonthagan ima nachagi se tupangak de wasunate aina luhongkhraga yumsida ima khakta baba gi nakda thanambado ai pamde baba se ai ta sengna kise hai madugi ni nangna kisangano ma se nangi baba ni aduga ai gi ne ipuroiba mana pharoi haina phatrabasu ai bo hatpa ngamgadabadi na dedana ima yengoi imagi apambadi nangi mafam chaba ma khangbuduni laiza tumina lei khumla khidre mama macha do ngasidi thoiba leitabana yamna ichik chikna leirami khanabasu khanaramde laiza ahing chupa ama magi luhongbagi matangda wakhal khalammi mathangi numitani thoibasu thabak halaklami nungthilgi matam adu thoiba sumangda yengon sanana ba paya khara siduna lei aduga laiza na konda fi saduna lei thoiba imunglomdo onsenduna hai tombi thakna na ba ising khara puthoro tombi su tare duna ising adu puduna thorak lami makhoi baba ising hai bado sida leijare khara thuna puro paya do ita bek tabladana se sidagi paya se tingsilu jo hoi hoi ai tingsilu ragi tombi paya sing adu tingsilam duna mapuroi bagi manak ta muk lai makhoi baba ai wafam amata huduk jagi kari wano koiraga leithasu sasat hayuni ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯤ ꯊꯣꯏꯕ ꯄꯌꯥ ꯁꯤꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯂꯥꯏꯖ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ ꯇꯣꯝꯕꯤ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯊꯪꯅꯕꯒꯤ ꯏꯆꯦ ꯀꯕꯣꯛ ꯂꯩꯅ ꯃꯈꯣꯏ ꯃꯄꯥ ꯃꯅꯥꯛꯇꯒꯤ ꯏꯃꯨꯡ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯑꯃ ꯄꯤꯔꯛꯂꯕꯗꯤ ꯃꯪꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏ ꯏꯆꯦꯅ ꯁꯤꯟꯕꯅꯤꯅ ꯐꯠꯇꯕ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ aduna wafam ase makhoi babaga thanadrabadi thoiba sauna madugi wado aingoda amu hana hudorakana naja nupi ase luhungba yara kaino makhoi baba na haibiri baduba hai aina yaro harabadi yara kaigino naja nupi masak thibi asibu mayum asu amna palhaning libasibo kaino icha sibu mayum palhandana
ꯌꯨꯝꯁꯤꯗ ꯁꯨꯝ ꯊꯝꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯩꯁꯅꯨ, ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯅꯨ. ꯍꯦꯔꯥ, ꯃꯗꯨꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗ. ꯏꯆꯥꯁꯤꯅ ꯌꯨꯝ ꯄꯥꯟꯕꯗ ꯃꯈꯣꯏ ꯕꯕꯥꯗ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ? ꯀꯥꯏꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯦ. ꯃꯈꯣꯏ ꯕꯕꯥ, ꯉꯁꯤ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯇꯣꯝꯕꯤ ꯈꯨꯝꯗꯦ, ꯃꯄꯨꯔꯣꯏꯕꯗ ꯄꯦꯟꯗꯅ ꯌꯦꯡꯉꯤ. ꯊꯣꯏꯕ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ. ꯃꯁꯛ ꯊꯤꯕ ꯃꯈꯣꯏꯗꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥ? ꯂꯥꯏꯖꯥ ꯐꯤ ꯁꯥꯔꯝꯕꯗꯨ ꯐꯤꯒꯤ ꯀꯣꯟ ꯑꯗꯨꯗꯒꯤ ꯐꯠ ꯀꯨꯝꯊꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯁꯥꯎꯅ ꯄꯦꯟꯗꯅ, ꯃꯈꯣꯏ ꯕꯕꯥꯗ ꯑꯩꯅ ꯂꯩꯔꯛꯄꯗꯒꯤ ꯃꯈꯣꯏ ꯕꯕꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ, ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯅꯪ ꯍꯧꯖꯤꯛꯇ ꯈꯪꯕꯗ ꯉꯥꯏꯔꯤꯕ꯭ꯔꯥ? ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯏꯆꯥ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯇꯥꯔꯦꯗꯅ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯕꯕꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯋꯥꯏ ꯁꯪꯍꯧꯔꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯣꯏꯕ ꯁꯥꯎꯅ ꯃꯆꯤꯟꯒꯁꯦ ꯄꯦꯠ ꯄꯦꯠ ꯈꯨꯝꯂꯝꯂꯗꯅ, ꯃꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅ ꯐꯨꯔꯨꯅꯤꯁꯦ. ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯃꯈꯣꯏꯗ ꯆꯪꯂꯛꯂꯝꯃꯤ. ꯀꯩꯗꯧꯔꯦ ꯊꯣꯏꯕ? ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯝꯂꯤꯁꯤꯕꯣ? ꯆꯥꯎꯊꯣꯏ, ꯅꯪ ꯂꯥꯛꯏꯔꯥ? ꯍꯣꯏꯅꯦ, ꯌꯨꯝꯗ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯂꯩꯐꯝ ꯈꯪꯗꯗꯅ ꯅꯣꯏꯗꯅ ꯈꯔ ꯐꯔꯅꯤꯅ ꯂꯥꯛꯏꯅꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯣ, ꯐꯝꯁꯤ. ꯃꯇꯥꯋꯥꯅꯤꯗꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ. ꯊꯣꯏꯕꯅ, ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛꯇ ꯏꯁꯧ ꯂꯥꯡꯅꯔꯝꯂꯤꯕꯅꯤ. ꯃꯈꯣꯏꯒꯤꯗꯤ ꯅꯪꯅ ꯉꯥꯡꯕꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯤꯅꯦ, ꯏꯇꯥꯎ, ꯅꯨꯄꯤ ꯆꯔꯣꯏ ꯑꯃ ꯂꯧꯁꯤꯜꯂꯨꯗꯅ ꯑꯩ ꯃꯊꯥ ꯁꯥꯏ, ꯄꯣꯊꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ. ꯊꯣꯏꯕ ꯇꯨꯃꯤꯟ ꯂꯩ, ꯋꯥ ꯈꯨꯝꯗꯦ. ꯆꯥꯎꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯨꯄꯤꯁꯤ ꯏꯇꯥꯎ, ꯃꯁꯛ ꯐꯖꯕ ꯉꯥꯛꯇ ꯌꯦꯡꯂꯒ ꯂꯧꯕꯁꯨ ꯌꯥꯔꯝꯗ꯭ꯔꯦ. ꯍꯣꯏ, ꯐꯖꯕ ꯐꯠꯇꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯕ, ꯅꯨꯄꯤꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯧꯗꯕ ꯌꯥꯔꯝꯗ꯭ꯔꯦ. ꯏꯃꯨꯡ ꯑꯃ ꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤꯁꯨ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯝꯂꯦ. ꯊꯣꯏꯕ ꯈꯨꯝꯗꯦ. ꯃꯇꯥꯎꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯔꯤ. ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯅꯨꯄꯤ ꯑꯊꯤꯕ ꯂꯧꯋꯦ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯅꯣꯛꯅꯕꯤꯕ ꯂꯛꯅꯕꯤꯕꯗꯣ. ꯊꯣꯏꯕ, ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯃꯗꯣ. ꯑꯃꯔꯣꯝꯗ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯐꯩ. ꯅꯪꯅ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯕꯁꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕ ꯐꯪꯂꯝꯒꯅꯤ. ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯅꯪꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯋꯦ. ꯋꯥꯍꯩ ꯋꯥꯇꯥ ꯕꯦꯕꯥꯔꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ. ꯅꯉꯣꯟꯗꯁꯨ ꯅꯣꯡꯃꯗ ꯋꯥ ꯀꯟꯅ ꯉꯥꯡꯖꯗꯦ. ꯅꯪ ꯈꯛꯇꯅ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯕꯒꯤ ꯋꯥꯅꯤ. ꯆꯥꯎꯊꯣꯏ, ꯌꯦꯡꯉꯨ ꯊꯣꯏꯕ, ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯗ ꯃꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯆꯥꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯕꯤꯗꯦ. ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯇꯅꯤ ꯃꯅꯤꯡꯇꯝꯅ ꯆꯠꯂꯤ. ꯍꯥꯏꯔꯨꯔꯒ ꯁꯥꯎꯒꯅꯤ. ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯩ. ꯌꯨꯝ ꯄꯨꯒꯗꯕ ꯅꯨꯄꯤꯅꯤ. ꯃꯁꯛ ꯈꯔ ꯊꯤꯖꯔꯒꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯒꯨꯟ ꯑꯃꯠꯇ ꯋꯥꯠꯇꯦ. ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯆꯦꯜꯂꯤ. ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯦ ꯇꯁꯦꯡꯅ ꯀꯜꯂꯛꯄ ꯐꯥꯎꯏ. ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯁꯨꯝꯅ ꯆꯦꯜꯍꯟꯅꯤꯡꯉꯤ. ꯊꯣꯏꯕ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯨꯡꯁꯤꯅꯕꯨ ꯌꯦꯡꯂꯕ ꯑꯗꯨꯃꯛ ꯐꯖꯕꯅꯤ. ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯐꯖꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ. ꯊꯣꯏꯕ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ. ꯃꯥꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤꯕꯅꯤ ꯆꯥꯎꯊꯣꯏꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ. ꯆꯥꯎꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯃꯈꯣꯏꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯊꯣꯏꯕ ꯃꯁꯥ ꯉꯝꯂꯛꯂꯝꯗꯦ. ꯉꯔꯥꯡ ꯑꯍꯤꯡ ꯂꯝꯍꯥꯡꯗ ꯂꯦꯛꯂꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯅꯥꯔꯦ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ, ꯂꯥꯏꯖꯥ, ꯐꯤꯔꯣꯟꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯂꯥꯏꯖꯥ ꯃꯃꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯆꯠꯂꯗꯕ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ. ꯏꯃꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯂꯔꯣꯏ. ꯃꯥꯕꯨ ꯑꯩꯅ ꯁꯨꯝ ꯑꯣꯠꯇꯨꯅ ꯊꯝꯕꯁꯤ ꯏꯃꯥ ꯄꯥꯝꯗ꯭ꯔꯦ. ꯏꯃꯥ ꯏꯆꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯋꯥꯏ ꯁꯪꯂꯒꯅꯤ. ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯅꯄꯥꯁꯦ ꯃꯅꯤꯡ ꯇꯝꯍꯜꯂꯝꯂꯁꯤ. ꯑꯩꯅ ꯁꯨꯝ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯕ ꯑꯁꯦ ꯏꯃꯥ ꯄꯥꯝꯗ꯭ꯔꯦ. ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯕꯨ ꯂꯨꯍꯣꯡꯍꯟꯗꯕꯁꯨ ꯌꯥꯔꯣꯏ. ꯏꯃꯥ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯂꯥꯏꯖꯥ, ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯀꯗꯥꯏꯗ ꯂꯧꯔꯨꯒꯅꯤ? ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯒꯅꯨ. ꯏꯃꯥꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ. ꯏꯃꯥꯅ ꯈꯨꯗꯤꯡꯃꯛ ꯐꯅꯅꯕ ꯁꯤꯟꯒꯦ. ꯂꯥꯏꯖꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯇꯣꯝꯕꯤꯅ, ꯅꯥꯄꯤ ꯅꯔꯣꯟꯁꯤꯡꯗꯣ ꯁꯠ ꯌꯣꯝꯁꯤꯜꯂꯨ. ꯏꯃꯥꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ. ꯂꯥꯏꯖꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ. ꯁꯣꯝꯗ ꯇꯣꯝꯕꯤ ꯃꯁꯥ ꯉꯝꯗꯕꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯊꯣꯏꯕ ꯇꯨꯝꯊꯕꯃꯛꯇꯤ ꯅꯠꯇꯦ, ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ. ꯇꯣꯝꯕꯤꯅ ꯇꯞꯅ, ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ ꯃꯈꯣꯏ ꯕꯕꯥ.
ꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏ꯫ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯄꯦꯟꯗ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤ ꯆꯠꯈꯤꯕ ꯑꯁꯤꯅ ꯃꯈꯣꯏ ꯕꯕꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯕ ꯉꯝꯕ ꯑꯣꯏꯈꯤ꯫ ꯏꯃꯥ ꯏꯆꯥꯒꯤ ꯑꯊꯤꯕ ꯏꯁꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯇꯕ ꯉꯝꯕꯁꯨ ꯑꯣꯏꯈꯤ꯫ ꯊꯣꯏꯕ ꯈꯨꯝꯗꯦ, ꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯋꯥꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯏꯆꯤꯟ ꯄꯦꯟꯅ ꯍꯥꯏꯔꯝꯂꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯑꯩꯅ ꯁꯛ ꯊꯤꯔꯨꯕ, ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯉꯁꯤ ꯑꯩꯅ ꯆꯩꯅꯥ ꯐꯪꯖꯕꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯁꯛ ꯑꯁꯦ ꯑꯩꯅ ꯊꯤꯅꯤꯡꯗꯨꯅ ꯊꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯁꯨ ꯐꯖꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯣꯛꯀꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯂꯤꯕꯁꯦ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯑꯩ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯕꯁꯨ ꯃꯈꯣꯏ ꯕꯕꯥꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯂꯦ꯫ ꯃꯈꯣꯏ ꯕꯕꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯉꯝꯃꯤ꯫ ꯃꯈꯣꯏ ꯕꯕꯥꯒꯤ ꯑꯁꯥꯎꯕ ꯃꯤꯗ ꯍꯟꯊꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯩ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯊꯤꯕ ꯃꯤꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯃꯈꯣꯏ ꯕꯕꯥꯒꯨꯝꯕ ꯑꯄꯪꯕ ꯃꯤꯒꯤ ꯋꯥꯅꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯃꯣꯏ ꯆꯥꯎꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯁꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯊꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯝꯂꯤꯕꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯁꯦ ꯃꯈꯣꯏ ꯕꯕꯥꯒꯤꯅꯦ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯕꯕꯥꯅꯗꯤ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯟꯊꯣꯛꯂꯤ꯫ ꯏꯟꯊꯣꯛꯂꯕ ꯑꯩꯗꯤ ꯂꯥꯞꯅꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ, ꯂꯥꯏꯖꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯕꯕꯥ, ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯕꯨ ꯕꯕꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯊꯤꯕꯤ ꯑꯩꯁꯦ ꯕꯕꯥꯅ ꯄꯣꯛꯄ ꯅꯆꯥꯅꯤ, ꯃꯤꯇꯣꯞꯅ ꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯃꯄꯥ ꯃꯆꯥꯒꯤ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤꯕꯨ ꯊꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯆꯥꯅ ꯃꯄꯥ ꯅꯨꯡꯁꯤꯕꯗ ꯊꯤꯕ ꯐꯖꯕ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯕꯕꯥꯅ ꯑꯩꯕꯨ ꯊꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛ, ꯏꯃꯥꯅ ꯁꯨꯕ ꯐꯤ, ꯃꯗꯨꯗꯤ ꯕꯕꯥꯅ ꯁꯦꯠ ꯆꯥꯔꯤ꯫ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯕ ꯕꯕꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯅꯆꯥ ꯌꯥꯖꯅꯤꯡꯗꯦ꯫ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯕꯨ ꯊꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯕꯕꯥ, ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯤ ꯍꯥꯏꯅꯩ, ꯑꯩꯁꯨ ꯈꯪꯏ, ꯏꯁꯥꯅꯁꯨ ꯊꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯆꯤꯟ ꯑꯗꯨꯗꯒꯤ ꯏꯆꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯥꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯨꯔ꯫ ꯅꯄꯥꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯔꯣꯏ꯫ ꯏꯃꯥ, ꯂꯥꯛꯑꯣ, ꯏꯃꯥ ꯏꯆꯥ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯝꯕ ꯊꯣꯏꯕ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯅꯈꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯩ ꯅꯃꯥꯅꯆꯥꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ꯫ ꯊꯣꯏꯕ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯏꯁꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯈꯪꯖꯔꯛꯂꯦ꯫ ꯃꯈꯣꯏ ꯕꯕꯥ, ꯇꯣꯝꯕꯤ, ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ, ꯑꯩꯅ ꯅꯃꯥꯅꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯋꯥ ꯂꯧꯔꯨꯕ, ꯊꯃꯣꯏ ꯄꯤꯛꯂꯨꯕ ꯑꯩꯅ ꯐꯅ ꯑꯃꯠꯇ ꯎꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯅꯐꯝꯗ ꯑꯣꯠꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯠ ꯑꯁꯤ ꯅꯤꯛꯂꯛꯂꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯋꯥꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ, ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯈꯤꯗꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯅꯦ ꯇꯣꯝꯕꯤ꯫ ꯃꯈꯣꯏ ꯕꯕꯥ, ꯑꯩꯒꯤ ꯄꯤꯛꯂꯕ ꯋꯥꯈꯜ ꯑꯁꯤꯅ ꯅꯪꯕꯨ ꯑꯣꯠꯂꯒ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ, ꯅꯪꯗꯤ ꯑꯇꯥꯡꯕꯤꯅꯤ, ꯑꯩꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯐꯝꯗ ꯑꯣꯠ ꯂꯩꯗꯨꯅ ꯂꯥꯛꯄꯁꯦ ꯅꯣꯡꯃꯇꯁꯨ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯈꯨꯝꯗꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯅꯪꯕꯨ ꯆꯩꯕ ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯑꯁꯥꯎꯕ ꯂꯩꯇꯕꯅꯤ꯫ ꯅꯃꯥꯅꯆꯥꯕꯨ ꯑꯩꯅ ꯀꯌꯥꯝ ꯋꯥꯍꯜꯂꯕ? ꯑꯩꯁꯦ ꯅꯃꯥꯅꯆꯥꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯄꯥꯅꯤ꯫ ꯊꯣꯏꯕꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯃꯈꯣꯏ ꯕꯕꯥ, ꯀꯞꯂꯅꯨ, ꯇꯣꯛꯂꯨ꯫ ꯃꯈꯣꯏ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯪꯕꯤꯔꯛꯄꯁꯦ ꯃꯁꯤꯃꯨꯛ ꯄꯦꯟꯖꯕ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯍꯧꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯦꯅꯦꯍꯦ꯫
ꯀꯔꯤꯒꯤ ꯅꯇꯣꯝꯇ ꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯃꯈꯣꯏ ꯕꯕꯥ? ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏ ꯕꯕꯥꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯂꯥꯏꯖꯥ, ꯕꯕꯥ, ꯏꯄꯥꯅ ꯅꯣꯡꯃꯇꯁꯨ ꯏꯆꯥꯒꯤ ꯃꯐꯝꯗ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯕꯤꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯊꯤꯅ ꯊꯤꯅ ꯏꯆꯥꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯃꯑꯣꯡꯗ ꯏꯄꯥꯅ ꯆꯩꯈꯤꯕꯅꯤ꯫ ꯅꯪ ꯕꯕꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯕꯕꯥ, ꯅꯆꯥꯅ ꯕꯕꯥꯒꯤ ꯃꯐꯝꯗ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯕꯕꯥꯒꯤ ꯃꯐꯝꯗ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯗꯨ ꯄꯨꯝꯕꯗ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯌꯦꯡꯉꯣꯏ, ꯃꯗꯨ ꯄꯨꯝꯕ ꯏꯄꯥꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯕꯕꯥ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯃꯥꯒ ꯑꯩꯒꯕꯨ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯊꯝꯕꯤꯌꯨꯀꯣ꯫ ꯊꯝꯒꯅꯤ, ꯏꯄꯥꯅ ꯁꯣꯏꯗꯅ ꯊꯝꯒꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯆꯥꯕꯨꯁꯨ ꯕꯕꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤꯗꯨ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯅ ꯀꯣꯛꯈꯤꯕꯒꯨꯝ ꯇꯧꯏ ꯃꯃꯥ ꯃꯆꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ꯫ ꯃꯁꯤꯅꯤ ꯃꯄꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ꯫ ꯊꯣꯏꯕꯅ ꯃꯈꯣꯏꯕꯨ ꯊꯧꯑꯣꯏꯗꯕ ꯃꯃꯥ ꯃꯆꯥꯅ ꯀꯌꯥꯗ ꯋꯥꯖꯈꯤꯕ꯫ ꯊꯣꯏꯕ ꯍꯔꯥꯎꯅ, ꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯁꯤ, ꯑꯩ ꯉꯥ ꯂꯩꯔꯨꯒꯦ꯫ ꯃꯈꯣꯏ ꯕꯕꯥꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯁꯥ ꯉꯝꯗꯕꯒ ꯉꯁꯤꯗꯤꯅꯦ ꯄꯨꯡꯐ ꯐꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯅꯣꯛꯆꯔꯝꯃꯤ꯫ ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯉꯁꯤꯗꯤ ꯏꯆꯥ ꯂꯥꯏꯖꯕꯨ ꯆꯥꯛ ꯏꯟꯒꯦ꯫ ꯂꯥꯏꯖꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯗꯁꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯇꯣꯝꯕꯤ ꯃꯥꯅ ꯎꯈꯤꯗ꯭ꯔꯤ꯫ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯁꯤꯟꯊꯔꯛꯂꯝꯃꯤ꯫